ngasi angthoiba thoramasi ai part ani thupani ena tumjake kari gino harigadi part ani si punchanba maramdi Anglo-Manipuri War 1891 si asingamat March ki tarikh 12 dagi hogani March ki tarikh 12 da masigi ayuk agandada British na Manipur ki konungda attack tawwa madadagi Manipur ki langi singna khuthanbadagi British langi sing se kaida jemkiba matamduda Manipur da leiba langi chama khara leibi British ki se aduga Assam ki Chief Commissioner oiba Mr. Kuitan ga chamri ama loira kutuga punna Chamaga Nipan Laina record of say I river Lami Cham Chamaga Nipan said Mars Kitari Kunmarigi Landa the Ayuk Namaga Matum Tarikumagi Nungani Daida Makation like Kandana Change Manipuri Lambi Sigi attack Halaput Halapata Mori of the Tumur of the Sheto Kanguma Wahimaru na siya nakanguma, silsilang siya yung panguma. Hulagta sa sila padagi, ang kay matay ko siya farin. Ado ba siyang maida, pag British ki, lami kara, Mr. Kuitan na kanami. Malam di, manang kali ba na, tekendra siya ay parang paba, masagi, hulagta tuki na ba, magi potsay pihon na ang kalay na tumayawa. Ada kay fatal basute kay yang tuna to kinaba ama sam nasu kay telegram ma tharami apanda kay aina tike dasi tharani tarik ma pandadi swingi yorani adana ma punaba gari thamang tawroi magi kanodu asal kai ji sanan jage Actually, hari tarik kunmari asigi lang sigi makha tarakada ningthauna kudakta ayuki pung mapan thabada maki apoi kerani samasing kokshallaga lang lautukogi chesi iralli Manipurna Britishta landare lamlakhe haidana draft tawhalle Kari marangi makoina Manipur ki konungda athong khangda na chamina pura lana da lana parina akoi asu akoi ki fakta lan la thoye maramadna British ki lani sing se lambi da kai machalam tarati bhaga da mai kari ba bhaga da moina ja da hatop da ni haibagi order sin tai adogi order do chamina masagi Menung dekat dari kita sida, tiket dari kita mana imu jamba jamba dasar section dekat lan tanggung dari lan semua itu kita nak anda tiket dari sini. Noi sigi lan menung bilang ngakui bahwa sidi, noi kalau orang no, noi tu tahu be, apa yang kena nani calo, ayo noi ini kai, sebul tu maka, rai kena, mayangkan mau tang calo, semai tu calo. Outpost Manipur ki outpost lai puri mata pau piro aduga British jela pasing je loira phar ya le ha aina harke madugi pau singdu puraga la ani je masina sigmirom ram thole sigmirom thola ka hai baram di kununggu lankan tori bina pai mamang ba is ki gate da thola ka kanari thola ka sigmirom to koi chara wala ka Moy hum sure hum kome aduga swaidal ka semai di moy han oledi moy thapa ala halbidara phale da British ki adu moy thana me moy hum adagi moy mai ngam chuga lai me than do me ya than chi da pau pire nung do yam thunge aduga pung nipan ta sai da me numidan ni pung nipan ta sai da me dilga magi makha da lai ba singlela Open Anisi
ꯊꯨꯡꯉꯔꯤꯁꯤ ꯍꯥꯟꯅ ꯋꯦꯗꯤꯡ ꯃꯥꯡꯖꯧꯅ ꯊꯨꯡꯉꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ ꯄꯣꯠ ꯆꯩ ꯄꯣꯠ ꯈꯣꯠꯄ ꯌꯥꯎꯔꯒ ꯍꯥꯏꯔꯤꯕ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯕꯦꯔꯦꯜꯗꯒ ꯂꯩ ꯃꯣꯏ ꯊꯨꯡ ꯃꯇꯝꯗ ꯑꯗꯨꯒ ꯃꯣꯏ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯗꯦ ꯄꯨꯖꯥꯔꯤꯕꯨꯗꯤ ꯃꯅꯨꯡ ꯆꯪꯉꯤ ꯃꯣꯏ ꯄꯨꯖꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯔꯤꯉꯩꯁꯤꯗ ꯃꯩꯇꯩꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯂꯥꯛꯑꯦ ꯄꯥꯎ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯡꯁꯦ ꯀꯩ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯇꯥꯔꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯒꯤ ꯃꯗꯨꯒꯤ ꯄꯣꯁꯇꯨ ꯄꯨꯔꯤꯕ ꯑꯁꯥꯡꯕꯒꯤ ꯕꯨꯔꯨꯗꯨꯃꯥ ꯀꯧꯕ ꯈꯨꯠꯁꯤꯅ ꯃꯌꯥꯝꯅ ꯁꯝꯅ ꯃꯥꯒꯤ ꯂꯩꯊꯥꯜ ꯄꯨꯕꯥꯕꯗꯗꯤ ꯑꯁꯥꯡꯕ ꯈꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇ ꯆꯪꯉꯒ ꯃꯌꯥꯡꯒꯤ ꯈꯨꯜꯂꯛ ꯆꯪꯉꯒ ꯂꯥꯟꯃꯤ ꯈꯨꯂꯥꯛꯀꯥꯒꯤ ꯑꯩꯈꯣꯏ ꯃꯌꯥꯡꯒꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯂꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯔꯛꯇꯒꯤ ꯌꯥꯡꯈꯩ ꯄꯣꯝꯃꯦ ꯌꯥꯡꯈꯩꯗ ꯃꯣꯏꯅ ꯍꯥꯏ ꯅꯣꯏ ꯋꯥꯔ ꯀ꯭ꯔꯥꯏ ꯂꯥꯎ ꯂꯥꯎ ꯀꯥꯞꯄꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯞꯀꯦ ꯃꯇꯝꯗꯨꯗ ꯃꯌꯥꯡꯒꯤ ꯈꯨꯜꯁꯤꯗ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯃꯔꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯇꯩꯁꯤ ꯊꯥꯡ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯩꯈꯣꯏ ꯇꯥ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯒꯤ ꯃꯤꯑꯣꯏ ꯌꯥꯡꯈꯩꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯌꯥꯡꯈꯩꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈꯪꯉꯤꯕꯁꯤꯗꯤ ꯇꯔꯨꯛ ꯈꯛꯇꯅꯦꯕ ꯃꯃꯤꯡ ꯈꯪꯉꯤꯁꯤꯗꯤ ꯃꯌꯥꯡꯒꯤ ꯈꯨꯜꯁꯤꯗꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891ꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯄꯨꯟꯅ ꯌꯥꯡꯈꯩ ꯁꯨꯈꯤꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯔꯦꯀꯣꯔꯠꯇ ꯌꯥꯎꯔꯤꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯆꯤꯔꯥꯡ ꯅꯥꯒꯥ ꯍꯥꯏꯕꯁꯤꯒ ꯆꯤꯔꯥꯏ ꯅꯥꯒꯥꯁꯤꯒ ꯑꯅꯤꯁꯤ ꯈꯦꯠꯅꯕꯅꯤꯀꯣ ꯇꯣꯉꯥꯟꯕꯅꯤꯀꯣ ꯆꯤꯔꯥꯡ ꯅꯥꯒꯥ ꯍꯥꯏꯕꯁꯤꯅ ꯆꯍꯤ 30ꯗ ꯉꯥꯏꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯈꯪꯗꯣꯏꯅꯤ ꯑꯗꯨꯒ ꯆꯤꯔꯥꯏ ꯅꯥꯒꯥ ꯍꯥꯏꯕꯁꯤꯅ ꯆꯍꯤ 40 ꯁꯨꯔꯦ ꯃꯇꯝꯗꯨꯗ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜꯚꯤꯟ ꯍꯥꯠꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯆꯣꯀꯃꯤ ꯅꯥꯒꯥ ꯒꯧꯍꯣ ꯅꯥꯒꯥ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯃꯁꯤꯕꯨꯅ ꯃꯦꯜꯚꯤꯟ ꯍꯥꯠꯄꯗ ꯂꯧꯊꯨꯡꯅꯕ ꯌꯥꯎꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯕ꯭ꯔꯦꯟ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯅ ꯕꯤꯆꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗ 1892ꯒꯤ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯒ 8ꯗ ꯃꯈꯣꯏ ꯑꯟꯗꯃꯥꯟꯒꯤ ꯀꯂꯥꯄꯥꯅꯤ ꯍꯥꯏꯕ ꯖꯒꯥꯗꯨꯗ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯐ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯤꯡꯁꯦ ꯀꯅꯥꯝꯇ ꯅꯤꯡꯁꯤꯡꯕꯤꯗꯦꯕ ꯂꯥꯟꯗ ꯌꯥꯎꯈꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯃꯁꯛ ꯈꯪꯉꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯃꯤꯡ ꯈꯪꯗꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯁꯦꯕꯃꯃꯤꯡ ꯈꯪꯗꯕ ꯑꯇꯩ ꯃꯌꯥꯝꯁꯦ ꯇꯣꯛꯈ꯭ꯔꯐꯥꯎꯗ ꯃꯃꯤꯡ ꯈꯪꯗꯅ ꯔꯦꯀꯣꯔꯗꯇ ꯂꯩꯔꯕ ꯀꯥꯡꯕꯨꯁꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯕꯨ ꯑꯣꯅꯔ ꯇꯧꯗꯦ ꯃꯈꯣꯏꯒꯤ ꯁꯤꯠ ꯑꯃ ꯐꯥꯎꯕ ꯃꯁꯤꯒꯤ ꯄꯦꯇ꯭ꯔꯤꯌꯠꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯄꯤꯗꯦꯕ ꯃꯁꯤꯒ ꯃꯊꯛꯇ ꯆꯤꯔꯥꯏ ꯅꯥꯒꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯄꯅꯤꯁꯃꯦꯟꯠ ꯃꯈꯜ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯗꯦꯠ ꯁꯦꯟꯇꯦꯟꯁꯅꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯄꯤꯔꯕ ꯐꯥꯔꯁꯤ ꯇꯧꯕ ꯄꯤꯔꯕ ꯃꯤ ꯑꯁꯤꯐꯥꯎꯗ ꯉꯁꯤꯐꯥꯎ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯝ ꯈꯥꯡ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯆꯤꯔꯥꯏ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯆꯀꯨꯃꯤ ꯅꯥꯒꯥ ꯒꯧꯍꯣ ꯅꯥꯒꯥ ꯑꯦꯟ ꯗ ꯔꯦꯁ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯁꯨꯝ ꯁꯥꯏꯠ ꯂꯥꯏꯟ ꯇꯧ ꯊꯝꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯈꯛꯇꯪ ꯑꯩ ꯄꯟꯖꯔꯒꯦ ꯃꯃꯤꯡꯁꯦ ꯀꯊꯥꯏ ꯀꯧꯕ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯤ ꯃꯥꯒꯤ ꯐꯥꯗꯔꯁꯦ ꯀꯥꯡꯕ ꯀꯧꯏ ꯃꯌꯥꯡꯈꯥꯡꯒꯤ ꯏꯅꯧꯕ ꯃꯥꯒꯤ ꯃꯄꯥꯁꯦ ꯁꯥꯔꯤꯀꯧ ꯀꯧꯏ ꯃꯌꯥꯡꯈꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯥ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯖꯁ 18 years ꯆꯍꯤ 18 ꯉꯥꯏꯔꯤꯕ ꯃꯤꯅꯤ ꯏꯅꯧ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯒꯤ ꯆꯤꯔꯥꯏ ꯃꯈꯣꯏ ꯇꯔꯨꯛꯁꯤꯗꯤ ꯑꯩꯅ ꯁꯣꯐꯥꯔ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯀꯣꯡꯊꯥꯁꯅ ꯊꯤꯖꯤꯟꯖꯕ ꯔꯦꯀꯣꯔꯠ ꯇꯧꯕꯗ ꯃꯁꯤ ꯐꯪꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯁꯤꯅ ꯆꯨꯝꯗꯅ ꯂꯩꯕꯗꯒꯤ ꯗꯦ ꯑꯥꯔ ꯏꯟ ꯁ꯭ꯂꯝꯕꯔ ꯗꯦ ꯑꯥꯔ ꯐꯣꯂꯤꯡ ꯏꯟ ꯁ꯭ꯂꯝꯕꯔ ꯇꯨꯝ ꯂꯩꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯃꯇꯝꯁꯤ ꯌꯧꯔꯦ ꯍꯤꯁꯇꯣꯔꯤꯌꯥꯟꯁ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯦ ꯄ꯭ꯂꯤꯖ ꯑꯋꯦꯌꯔ ꯍꯧꯒꯠꯄꯤꯔꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯂꯥꯎ ꯇꯥꯏ ꯃꯈꯣꯏꯅ ꯏꯕ ꯇꯥꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡꯏꯟꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯊꯧꯔꯥꯡꯁꯦ ꯄꯥꯏꯈꯠꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯁꯥꯏꯠꯂꯥꯏꯟ ꯇꯧꯕ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ
रेफरेंस है हायर मदद आते इस सप्लीमेंट में तब से तारीख मार्च की तारीख मंगा की नमिरान पुनी पान कमना बनी कामना बकान का नंबर से आप मतलब तो प्रे ओपरेशन से सीखे ओपरेशन से कुछ थोड़ा का मंग के चीर का बनी अदुगा कनोसिटी अकोई की उसकी मेल बिल सिटी सीधी माना मागी मोई पाखई डाइनिंग टेबल तो मोई पाखई होगी वाली नहीं मोई पत्थर का लोग की अदुगा तंदुल माना मागी पुजारी कुक से नम चेंग रो अदे आई तो कुछ और मतलब तो मोमो ने यार जो मागी नम में से बुलेट से बरु की तो नहीं अदुगा मागी मकुम चुकर से पर लिम कोई बनी नहीं चांद शाम सीन में फिजिकली कोई दवा अदुना माजे चित्रपट माजू पाले मुकुम बनी वक्त फेंकल लगी तो माजे वही पाले अमदी सेंटर का पाले अमना कितन मसाई वाले पाले ये कुछ बने अदुना माजे सेंटर का अमन बनुदान मुझे दूर का चांद शाम सीन में करनी ना लिंक कोई बनी ना माँ कहीं दवे कुंभान कुंभा कुछ प्रजगा में माजे वही लोग लग गए है मु कितन पी है तो माजे मनुष्य की सोच लगा वही अतोपा वही कैमोफ्लेज करेगा उशावा का चीज़ सोच लगा ले मतलब तो वही ले अगर माँ अंग्रेज़ी ना नेक्स्ट डे की तारीख पुण्य तरुता तारीख पुण्य तरुक तुमसे लिखूं अहम ताऊ तुमसे मसले जब तुम बने हो करना ना पंगे चिराई नगानी पाकी ना सर से मैं नहीं कुछ खातर होगा चीना बने हो पतन तो चिराई नगाना चली बस मैं कुछ मी तरह चिराई नगाना दिख तो जाए करना करना नो आई कर तो मम्मी की अंदरे अदब वो करना नो आई कर दी मयां खाने माँ खाने का तरुक अदुगा chung hai ba chung hai se ki koi mari ye kun koi tara na phang na pura da man se ka da na pi ne yom se laga ni je tat ta na pura pade du ga asa no ta pi bale na na sai ji wai lo sai to pura ai ka ne sang da ma ni thong na ma na ma ki ga no mai je ba no ma mo da shi le ba da ma ki mo da pi ba duty ma मान माई बात पर कभी हम तमाम हैं तो कुछ भी बात अदुम बगल दबाई निश्चित मतलब चंब्राने खाले अदुगा याम संना हम जो जगकांडा उसे अपनी चीना तारीख कुंतरु की वो की माँ की तारीख कुंतना कुंतरु की लान दुनिया वो अदुगा अपनी अतोपा मना अप्रैल की तारीख कुंगनी थोड़ी दगी इफाल लगी हाथोरपा लानी कांगो मजू मैं लाकर ले चिना आम उसकी जो फर्स्ट फेज है सेकंड फेज लाकर चिना कना लाकर के है कि जम्बुबान लाइक्शो मेजर लाकर लिख तौर का मेजर से अदुगा एग्जाम जाबा कोयला आइबर ओसे कोई कैप्टन है मैं इंग्लिश में कैप्टन मणिपुरी दा कोयला साजो लेफ्टिनेंट है किसी कोई तुमान अवंदा गुड टाइप ऑफ पोस्ट तुमान ले गए मणिपुर के हमें की लैंग्वेज से हम रिच में अदना एग्जाम को लाया माय डियर तमसिंग सुबेदार जी भाई अहम तुगी तो तुगी कोई सुधार हम सिलेक्शन ले भी हाइबा लुचिंग कोई अहम सिना 800 सोल्जर्स लामी चनीबान पुरगा सिगी मकई के कोई हिमालय की चांपा लेफ्टिनेंट सॉरी जनरल कलेक्टर की कामकुम सिकत गाइड दोइने अदना सिना अनिशिबा सोंगी साकी नाम होइना ते खंजई अदना ले गए हाउ का हाइदरे दो कोई अनि नि नहीं गए फास्ट सेकंड पे अदना मसी से पुंजल ले परमदी अकोई की तमाम तो उसी मतलब सने कदो सने फोर्स सने का सही कितने की शो तो कोई पुंजल लगा मसीदा हम अमुदा अनिमकी ऑब्जर्वेशन से पुनः तो होता एक काय में कर ले में पुनः मनोसिक कोऑपरेशन पीडी के लिए कर मसीना अमनी अदु आई तारीख कुन निथोय दगी लाखपसे मसिक तांसिदि अपे डायरेक्ट ट्रांसना के हाइब्रिड बरिक सुदो में आई साइ को संदन जरे अदुगा इना आइजनिंगि अखोइगी तारीख कुन निथोय दा तैथाल गुमा तै इनो तुगिना अकॉर्डिंग टू पॉलिटिकल मणिपुर बेदमिना तारीख कुन निथोय दा हाइब्रिड फोर्स थारी ब्रिटिश की कांपोजिट चेनल
ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯀꯥꯔꯤꯀꯨꯂꯝꯈꯩꯗ ꯊꯥꯔꯛꯄꯗ ꯁꯣꯝꯗ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯟ ꯊꯥꯕ ꯈꯨꯟꯅꯥꯏ ꯂꯥꯟ ꯍꯦꯟꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯃꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯁꯦ ꯃꯁꯤ ꯆꯥꯡ ꯁꯥꯡꯉꯦ ꯑꯩ ꯉꯁꯤ ꯇꯥꯟꯖꯥꯁꯤ ꯂꯧꯁꯤꯜꯂꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯄ꯭ꯔꯦꯁꯃꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯍꯤꯁꯇ꯭ꯔꯤ ꯑꯃꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯆꯠꯇꯨꯅ ꯂꯥꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯝ ꯑꯃ ꯌꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯛꯅꯥꯏꯔꯕ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯃꯁꯤꯗ ꯄꯨꯛꯅꯤꯡ ꯊꯤꯡꯖꯤꯟꯕꯤꯔꯒ ꯑꯆꯨꯝꯕ ꯄꯨꯋꯥꯔꯤ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯏꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯩ ꯑꯄꯤꯜ ꯑꯃ ꯇꯧꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯑꯗꯨꯝ ꯄꯤꯖꯒꯦꯕ ꯑꯩ ꯉꯔꯥꯡꯁꯨ ꯑꯍꯣꯡꯗ ꯍꯥꯏꯖꯩ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯦ ꯃꯁꯤ ꯃꯥ ꯃꯦꯖꯔ ꯑꯃꯗꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯥꯕꯗ ꯄꯤꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯗꯅ ꯑꯃꯨꯛ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯗꯨꯗ ꯃꯦꯖꯔ ꯖꯦꯅꯔꯦꯜꯁꯤ ꯖꯦꯅꯔꯦꯜ ꯌꯧꯗꯕ ꯄꯣꯁ ꯑꯃꯇ ꯉꯥꯏꯔꯕꯅꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯁ ꯄꯥꯏꯕ ꯄꯣꯁ ꯄꯥꯏꯕ ꯃꯤꯁꯤꯗꯤ ꯂꯥꯟꯐꯝꯗꯗꯤ ꯀꯌꯥ ꯂꯩꯅꯗꯦꯕ ꯑꯩꯈꯣꯏꯒꯤ ꯇꯃꯨꯔꯣꯝꯒꯤ ꯂꯥꯛꯄ ꯖꯦꯅꯔꯦꯜ ꯒ꯭ꯔꯥꯍꯥꯝ ꯇꯤ ꯒ꯭ꯔꯥꯍꯥꯝꯁꯦ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯇꯤ ꯒ꯭ꯔꯥꯍꯥꯝꯁꯤ ꯂꯥꯟꯗ ꯌꯥꯎꯗꯦꯕ ꯄꯂꯦꯗ ꯂꯩ ꯈꯣꯡꯖꯣꯝꯗ ꯌꯥꯎꯗꯦꯕ ꯐꯝꯃꯒ ꯊꯥꯞꯅ ꯃꯅꯤꯡꯗꯒꯤ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯀꯦꯞꯇꯦꯟ ꯃꯌꯥꯝ ꯃꯦꯖꯔ ꯃꯌꯥꯝ ꯊꯥꯔꯛꯑꯒ ꯂꯥꯟ ꯁꯤꯜꯂꯒ ꯂꯩꯌꯦꯕ ꯋꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯧ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯤꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯍꯥꯏꯕ ꯇꯥꯔꯒꯗꯤ he should not be in the battlefield. He should be in the real sector da ba layraga lan thongsilang gudabneba adu masi apai confusion ma layeba karamana achumbu orino which one we have to follow aduna masigi se simba myam se samamna ba se kokna bidaba aduga plus masigi simba apada uthokjeriba maham justice committee na laatana se taktoiba maham se masida sumba battlefield ma togibani Semua tahu dengan acak thokok thoki bani hai history se include thoki matam tu yogreba history se pongna katagi tikin sikatagi tanna katagi tak find ro leidar gadi apai manipur se matama mada apai sum sako pamanga lakni moda maning the big halakani big yak palakani barabaduna I repeat again I am appealing to our historians Puning Changbiro, full attention to you, other documents here, was it full document paper mail, high documents, please collect it. Other Achumba, documents with the base or the Manipur history here. Utopio, Adu Purgadi, Nasi Manipura, Apai Machine, Abaka, integrity to the Mong and Anariva, Missionary Mavis here. ꯑꯩꯈꯣꯏꯒꯤ ꯋꯥꯔꯅꯦꯁ ꯑꯣꯏꯗ꯭ꯔꯤꯕꯁꯦ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯁꯤ ꯃꯁꯤꯗ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯗꯤꯁꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯌꯦꯕ ꯑꯃꯒ ꯑꯃ ꯅꯨꯡꯁꯤꯅꯗꯦ ꯌꯨꯅꯤꯇꯤ ꯂꯩꯇꯦꯕ ꯃꯁꯤ ꯌꯨꯅꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯒꯤ ꯃꯊꯧꯅꯤ ꯏꯠ ꯏꯁ ꯗꯤꯌꯔ ꯁꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯅ ꯂꯝꯕꯔꯗ ꯂꯩꯕꯁꯤ ꯇꯣꯛꯄꯤꯌꯣ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯆꯔꯒ ꯊꯝꯖꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ